2019 da imung amagi miyoi mari yum anauba amada hongjelami makoigi yum anauba adu yamna nungaiba yum ama oirami adubu makoina yum asigi matangda karigumba angakpa akiba thodok ama thengnakhirami adugi matungda tholakpa asi yamna angakpa kiningai oiba warini wari asi taminaduna kari karamba yum adugi angakpa akiba thodok thokibake haibadu mayam puna taminasi khangminasi ngasisu hoi entertainment YouTube channel na mayamgi damakta anauba asengma thokiba angakpa oiba wari mapuduna lakjari wari asi tahanjaba matamda soikhilan kiba yaurabasu tabiriba singna ngakpiu aduga channel asina giveaway ma thamjari mayamna description box ta pijariba link asida changbiduna giveaway asibu saruk yabiu wari asi James Britney amadi makoigi macha anigi mafamda thokiba asengma thodok amagi warini makoigi imuna 2019 da yum anauba amada honglaklami makoigi anauba yum adu leibada yamna nungairami makoi imungi miyoi khudingmak yamna harauna leirami James ki loinabi Britney mahaki chahi 36 sure maha koiba chatpa yamna pamjaba nupi amani aduga magi nupa James ki chahi asi 35 sure aduga James ti yam hena koiba langba pamjadaba ing tapna leijabani amaromda Britney ga yengnarabadi yamna khenarami makoi anigi punchi wari haibadi makoi ani asi school amata da puna taminarakpani mamangdagi makoi ani khangnarakpa oirabasu college ki life ta makoi tongan taramki James atopa nupi amaga lohongduna leikhirami adubu karigumba maram amadagi James ki nupi ga divorce tawba taramki mahaki mafamda angang ani leirami James mathandana macha ani bu yokpani James nasu mahaka wakhal chanagadaba nupi ama thirambani mahaka kinatana mahaki macha ani gidamak asumna leiringaida itha thajadana Britney ga amu thengnerami adubu matam asida Britney di lohonglamdre aduga Britney nasu James ki angang ani adu yamna nungsina luna tawbirami makoi ani hanadagi tinarakpa khangnarakpa su oibana wakhal tinaduna makoi ani asi lohonglamki James US Navy da thabak tawbani makoi ani na lohonglaba matung chahi khara leiraga James ki thabak adu Hawaii da posting taramki asumna makoi imung punna Hawaii da chalamki makoina Hawaii gi capital oiriba Honolulu da leiramki makoi gi yum asi airport ka khara naknarami aduga makoina leiriba yum asi mayamgi yum adudagi iroi loiba yum oirami hairiba mafam asi yamna ingchikpa leibada yamna nungaiba mafam ama oirami makoiga leiminariba miyoisingsu yamna phaba oiramki aduga yum adugi mawong adusu makoina hana leiramba aduga hairab manaramki yum adugi mamang thangba sarukta angauba machuna pen tawrami maram asina James amadi Britney makoi anina lakliba mafam asi atopa leibak malamkide makoigi hana US ta leiba yum aduga manabana makoina karisu khetnaba ahongma leitana wakhal yamna nungaina leirami adubu makoidi hairiba yum asida kari oigani kari thodok thokani haiba amadi yum asige manungda kari leiramgani haiba kari su khangba nate makoina numit kharani leiraba matung June thagi 2019 da James ki nupi Britney na makoigi garage tagi pot ama launaba laklamki hairiba garage asi makoina leiriba yum adugi oi thangbaromda leibani hairiba garage asi yum aduga attach tawbani aduga garage adugi thong asi first floor dagi thong hangbani asumna Britney na garage adugi thong hangduna yengoba matamda yamna ngakpa ama ukhirami makoina mafam asida lakpa asi hapta ama mukta ngairibani aduna makhoi posing adu lauthokpa loidribani tangkhai amadi pek tawduna leiribani adubo Britney na garage adu mai thanduna thong hangaga yenguba matamda hariba pochai mayam adu loina chakhairaga leiramba thengnaki hariba asi pot loinamakni haibadi carton box ta pek tawduna thamba ama ani khakna natte makhoina kawbadagi loisilamdabasu oiroi makhoina loisinbada chithanantha hoba oiradi carton adu ama ani khak hanglamgadabani adubu hairiba asidi kanagumba miyoi amana loina hangduna chakhairambani aduga pot kharadi phajana mathang manau naina semlaga thamlambasu thengnaki hairiba adu ubada Britney angakpa amadi akiba phawrumki khudakta garage adudagi chenthorактuna magi nupa James ta wari pu matamlamki James su mafam aduda laktuna yengoba matamda angakpa ma oiramki aduga makoi anina pochai chakhairiba adu munna yenglamki kanagumana makoi pochai adu huran khibara haiduna adubu hairiba mayam adu ubada makoi pot asi huran khibara natragana huran dabara haiba adu khangmangalamkide haibadi
ꯄꯣꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅ ꯆꯦꯈꯥꯏꯔꯒ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯦꯡꯎꯕꯗ ꯃꯃꯜ ꯈꯔ ꯇꯥꯡꯕ ꯄꯣꯠꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯪꯂꯝꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯨꯔꯥꯟꯕꯅ ꯂꯥꯛꯂꯒ ꯇꯧꯕ ꯑꯣꯏꯔꯝꯃꯣꯏ, ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯑꯅꯤꯗ ꯍꯪꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯍꯥꯏꯔꯤꯕ ꯒꯦꯔꯦꯖ ꯑꯗꯨꯗ ꯆꯪꯂꯝꯈꯤꯗꯦ꯫ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯤꯠꯅꯤꯗꯤ ꯊꯥꯖꯔꯝꯈꯤ ꯑꯗꯨꯒ ꯖꯦꯝꯁꯅꯗꯤ ꯊꯥꯖꯔꯝꯈꯤꯗꯦ꯫ ꯑꯃꯨꯛꯁꯨ ꯖꯦꯝꯁꯅ ꯈꯜꯂꯤ ꯑꯉꯥꯡꯅ ꯆꯪꯗꯦ ꯍꯥꯏꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯒꯦꯔꯦꯖ ꯑꯁꯤꯗ ꯀꯅꯥꯅ ꯆꯪꯕ ꯑꯣꯏꯔꯝꯒꯅꯤ? ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯍꯨꯏꯅ ꯆꯪꯂꯒ ꯆꯦꯈꯥꯏꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯈꯤ꯫ ꯃꯈꯣꯏꯅ ꯍꯋꯥꯏꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯍꯨꯏ ꯑꯃ ꯍꯧꯗꯣꯡ ꯑꯃꯒ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯖꯦꯝꯁꯅꯗꯤ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯕ꯭ꯔꯤꯠꯅꯤꯅꯗꯤ ꯌꯥꯝꯅ ꯀꯤꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯆꯥꯏꯈꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯈꯣꯝꯖꯤꯟ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯤꯠꯅꯤ ꯃꯊꯟꯗ ꯌꯨꯝꯗ ꯂꯩꯕ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝꯗ ꯊꯝꯕ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯀꯦꯔꯝꯃꯤ꯫ ꯃꯤꯠꯇ ꯑꯥꯏꯂꯥꯏꯅꯔ ꯇꯩꯔꯝꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯣꯟ ꯊꯝꯂꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯃꯦꯀꯞ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯌꯦꯡꯂꯒ ꯀꯦꯔꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯡ ꯌꯥꯝ ꯀꯟꯅ ꯊꯤꯡꯖꯤꯜꯂꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂꯛꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯊꯠꯇꯨꯅ ꯖꯦꯝꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯀꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯝꯈꯤꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯈꯤ꯫ ꯕ꯭ꯔꯤꯠꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯕ꯭ꯔꯤꯠꯅꯤ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯈꯤ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯖꯦꯝꯁ ꯑꯃꯗꯤ ꯑꯉꯥꯡ ꯂꯥꯛꯇꯨꯅ ꯄꯣꯠ ꯆꯩ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯥꯅ ꯀꯦꯔꯤꯉꯩꯗ ꯈꯪꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯝꯈꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄ ꯑꯁꯤ ꯃꯃꯥꯡꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯒꯦꯔꯦꯖꯇ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯤꯔꯕꯁꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯀꯤꯗꯕ ꯁꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯉꯥꯡ ꯑꯅꯤꯒꯤ ꯔꯨꯝ ꯑꯅꯤ ꯑꯗꯨꯒ ꯃꯌꯥꯏ ꯑꯗꯨꯗ ꯁꯤꯔꯤ ꯂꯩ꯫ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯦꯟ ꯗꯣꯔ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯅꯤ꯫ ꯕ꯭ꯔꯤꯠꯅꯤꯅ ꯀꯦꯔꯤꯉꯩꯗ ꯊꯣꯡ ꯊꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨ ꯕ꯭ꯔꯤꯠꯅꯤꯅ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯖꯦꯝꯁ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯀꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯦꯟ ꯗꯣꯔ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯅꯕ ꯈꯜꯂꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯒ ꯆꯠꯈꯤꯕ ꯑꯣꯏꯔꯕꯁꯨ ꯑꯗꯨꯋꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯎꯒꯅꯤ ꯈꯜꯂꯝꯈꯤ꯫ ꯕ꯭ꯔꯤꯠꯅꯤꯅ ꯇꯞꯅ ꯁꯤꯔꯤ ꯑꯗꯨ ꯀꯨꯝꯊꯗꯨꯅ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯤ ꯂꯥꯛꯂꯝꯕꯒꯤ ꯐꯤꯚꯝꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯕ꯭ꯔꯤꯠꯅꯤꯅ ꯌꯥꯝ ꯄꯥꯈꯠꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯝꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯈꯤꯔꯝꯃꯤ꯫ ꯕ꯭ꯔꯤꯠꯅꯤꯅ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯆꯠꯇꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯟꯅꯕ ꯆꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯀꯦꯟഡ് ꯐ꯭ꯂꯣꯔꯗꯁꯨ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯔꯝꯈꯤ꯫ ꯕ꯭ꯔꯤꯠꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨ ꯑꯩꯅ ꯇꯥꯕꯗ ꯁꯣꯏꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯕ꯭ꯔꯤꯠꯅꯤꯅ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯤꯠꯅꯤꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯑꯃ ꯆꯠꯂꯝꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯖꯦꯝꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯤꯠꯅꯤꯁꯨ ꯍꯜꯂꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯕ꯭ꯔꯤꯠꯅꯤꯅ ꯖꯦꯝꯁꯇ ꯉꯁꯥꯏ ꯅꯪ ꯌꯨꯝꯗ ꯂꯥꯛꯂꯝꯕ꯭ꯔꯥ ꯍꯪꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯂꯥꯛꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯈꯤ꯫ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯤꯠꯅꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ, ꯑꯀꯤꯕ ꯍꯦꯟꯅ ꯐꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯥ ꯖꯦꯝꯁꯇ ꯇꯝꯂꯝꯈꯤ꯫ ꯖꯦꯝꯁꯅ ꯕ꯭ꯔꯤꯠꯅꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏ, ꯌꯥꯝꯅ ꯄꯥꯈꯠꯈꯤꯅꯨ, ꯅꯪꯅ ꯀꯥꯎꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯊꯝꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯊꯣꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯊꯤꯡꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯠꯅꯤꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯗꯦ, ꯃꯥ ꯃꯁꯥꯃꯛꯅ ꯊꯤꯡꯈꯤꯕꯅꯤ ꯍꯥꯏꯕ ꯕ꯭ꯔꯤꯠꯅꯤꯅ ꯈꯪꯂꯝꯈꯤ꯫ ꯑꯗꯨꯒ ꯖꯦꯝꯁꯇꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯒꯦꯔꯦꯖꯀꯤ ꯊꯧꯗꯣꯛꯇ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯀꯔꯤꯁꯨ ꯂꯨꯅ ꯈꯜꯂꯝꯈꯤꯗꯦ꯫ ꯕ꯭ꯔꯤꯠꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯥꯖꯗꯕ ꯑꯗꯨꯗ ꯁꯥꯎꯔꯝꯈꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯇꯧꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯔꯩ ꯇꯧꯅ ꯇꯧꯅꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ
Britney karigino khangdi mikap thoklami aduga mana ka adugi akoibada yenglamki adubu ka adugi akoibada kanachu leiramdi masa mathanda akiba kayadi paurongki Britney na kiringai tanja aduda makoigi mendo makhagi thong adu amuk thingba amuk hangwa tawbugi makol taramki adu tabada amuka hena Britney tumba yaramki de akiba kaya ama oiramki aduga amuksu masa mathanda khanjinjarami mana thong thingba hangbagi makol tariba si aseng mamaki oibra natragana magi wakalda mana kiwa henmanmadigi tabra haina amuksu khalami amuka munna mitna kong sengdoktuna taramki adubu hariba adu aseng mamaki thong adu thingba amuk lon matawramki Britney na kibadagi kari tawgadabanu khanglamde aduka mana magi nupa James pu haudoklamki adubu James na hariba wa adu kaya thausadana tumsillami adugi mamangda haibadi makoi ani tumdringai mamangda marai khara tawnakhiba leikrabani makoi ani na mamangda marai tawnakibaduna maram oiraga James nasu kaya thausaramde aduga ahingi tumba nungairaba matam aduda amuka thong hangba lonbagi wari hanjin haribano haina magi nupana chawramki aduda Britney na James da amuka taptharaga harami ngasai nangna makhagi thongjaw adu phajana lolambra James nasu phajana lolami khumlamki aduga makha tana James na hai kari maramgino nangna yam hena khanjilidubu yum asida kari su leite nangna ka hena khanjin bagini potharo haina hairamki asumna magi nupana su mana hariba adu kari su thoksabiramde Britney na hariba adu yaninglamkide makoi yum asida kari gumba amadi leire khanglamki mahaki akiba pumba tungoinaramlaga yum asida kana leibano haiba adu ngasi yengdanadi toklaroi khalamki Britney na haugattuna makoigi ka gi thong adu hanglaga thoraki adubu makoigi mayai ka adudi yamna mamlamki amamba marakta Britney kina tapna laktuna makoigi thongjaw leibromda laktuna yengbada thongjaw adu hangduna leiramki adu ubada Britney gi mihul yam kanna chonglamki James nadi thong adu lolami hai aduga thong asi hanglibasina kanana hanglibano haiba wahang ama hanglamki aduga mu Britney na wakal atopa khallaga akiba si kauthongnaba tawrami thong adu makoi angangsingna londaba oiramgani khallaga kina maning mamang yengduna thong adu lon kirami Britney na thong lolaba matungda makoigi angangi karomda changduna yengubada makoigi angangdi tumdana leirami adu ubada Britney akiba amuk heli James pu amuka hena sawningma poklaki aduga magi kada changduna James da hairamki thong asi nangna lole hairadi thong asi kanana hanglino aduga angang chingsu magi phamungda tumdana leiri yum asida karigumba amadi leiri adubu James nadi hariba mayam adu ka hena khanjilamde nangna kibadaki ka hena khanjinbagi thong hangba lonbagi makol adu nangona taba oigani makol tarabadi aisu makol tagani aina kari marungi tadribano tanja aduda yamna kanna thong adu thingjinmagi makol taramki thong thingbagi makol adu tabada James su khang haudana jingnaba ama phawramki James na hogatuna khudakta thongjaw lomda chattuna yenglamki thong adu hanglambadagi James na thong adu londuna magi kada laklamki aduga Britney da hai thong adu hanglami nangna phajana lolamdabra nungsina humbadagi thingjilakpa oirangani hairamki hojiksu James da ka hena khanjinbagi wa leiramde James ki mong adu ubada Britney gi asawba adu mai hauna chalamki kari maramgi damaktano nangna sugyamna khanjindribasi nahan gereski thodok adusu kari amata luna lawde aduga ngasi thokliba achisu nangna aibu angaubi amagum khalibase kari kino haina hairammi asina maram oiraga makoi ani khanaramki khana ahing adumasu haukhirami asumna amuk hapta amadi karichu tawramde adubu Britney gi wakalna khalamki makoida thokliba thodok asi karino haina pakatpasu phawramki haifam khanglamkide James su magi wakal amadi leirami thong adu magi nupina hangduna thamba oiramgani maram masina madugi matangda wari saba pamlamkide adubu nongmadi James na thajadribadu magi mafamdasu thajadaba yadaba numit ama laklamki nongma James mathanda yumda leirami matam aduda James na piano khongnaba wakal tawramki asumna James na piano thamba ka aduda changduna piano khonglammi James na piano khonglingai marak aduda mabu kanagumba amana maningdagi yengba malamki James na piano khongamba adu leptuna mahaki ka adugi akoibada koyeng yenglamki James na madu urubada akiba tuchungba phawromki magi ye thangba thongna adugi mapanda mi amagi saktamda leptuna leiramba adu ughirami adubu hariba mi amagi saktam adu masak phajana uba nate
ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯃꯤ ꯑꯣꯏꯅ ꯎꯕꯅꯤ꯫ ꯖꯦꯝꯁꯅ ꯃꯉꯣꯟꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯤ ꯃꯥꯟꯕ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯇꯥꯟꯅꯗꯨꯅ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕꯗ ꯂꯣꯏꯅ ꯎꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯅꯥꯎꯗ ꯌꯦꯡꯕ ꯃꯇꯝꯗ ꯎꯈꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯖꯦꯝꯁ ꯑꯃꯨꯛ ꯉꯁꯥꯏ ꯃꯥꯅ ꯂꯦꯞꯂꯝꯕ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯃꯨꯛ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯃꯥꯅ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯇꯥꯕꯗꯒꯤ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯉꯨꯕꯗꯨꯗ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯈꯟꯗꯣꯛꯄꯒꯤ ꯋꯥꯅꯤ, ꯃꯅꯨꯡꯗꯗꯤ ꯖꯦꯝꯁꯁꯨ ꯌꯥꯝꯅ ꯀꯤꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯀꯥꯎꯉꯝꯗꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯁꯥ ꯃꯊꯟꯇ ꯍꯪꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯐꯕ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯖꯦꯝꯁꯅ ꯃꯈꯣꯏ ꯏꯃꯨꯡ ꯑꯁꯤ ꯊꯤꯌꯦꯇꯔꯗ ꯆꯠꯇꯨꯅ ꯁꯤꯅꯦꯃꯥ ꯌꯦꯡꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏꯁꯨ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯅꯔꯝꯃꯤ꯫ ꯍꯥꯏꯅꯔꯤꯕ ꯃꯇꯝ ꯑꯁꯤ ꯋꯤꯟꯇꯔ ꯃꯇꯝ ꯑꯣꯏꯕꯅ ꯕ꯭ꯔꯤꯠꯅꯤꯅ ꯐꯤ ꯑꯊꯥꯕ ꯑꯃ ꯄꯨꯅꯕ ꯈꯜꯂꯝꯃꯤ꯫ ꯐꯤ ꯑꯊꯥꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯣꯐꯥ ꯃꯊꯛꯇ ꯊꯅꯝꯕꯅꯤ, ꯑꯗꯨꯕꯨ ꯕ꯭ꯔꯤꯠꯅꯤꯅ ꯑꯃꯨꯛ ꯂꯧꯅꯕ ꯆꯪꯉꯨꯕ ꯃꯇꯝꯗ ꯐꯤ ꯑꯊꯥꯕ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯕ꯭ꯔꯤꯠꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯐꯤ ꯑꯗꯨ ꯂꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯈꯤ꯫ ꯖꯦꯝꯁꯅ ꯂꯧꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯤꯚꯤꯡ ꯔꯨꯝꯗ ꯊꯤꯔꯝꯈꯤ꯫ ꯇꯦꯕꯜꯒꯤ ꯃꯈꯥꯗ ꯇꯥꯕ꯭ꯔꯥ, ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯊꯤꯔꯝꯈꯤ, ꯑꯗꯨꯕꯨ ꯐꯤ ꯑꯗꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯊꯤꯈꯤꯕ ꯐꯤ ꯑꯗꯨ ꯁꯣꯐꯥ ꯃꯊꯛꯇ ꯐꯖꯅ ꯊꯨꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯉꯛꯄ ꯑꯃ ꯑꯣꯏꯗꯨꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯥꯏꯔꯤꯕ ꯐꯤ ꯑꯁꯤ ꯂꯩꯍꯧꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯀꯤꯕ ꯑꯗꯨ ꯐꯥꯎꯍꯟꯅꯤꯡꯗꯕꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯍꯥꯏꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯖꯤꯜꯂꯝꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯊꯣꯡ ꯍꯥꯡꯕ ꯊꯤꯡꯕ ꯇꯧꯕ ꯑꯗꯨ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯃ ꯂꯩꯕ ꯑꯗꯨꯁꯨ ꯃꯔꯝ ꯂꯩꯇꯅ ꯄꯪꯈꯣꯡꯗ ꯈꯣꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯝꯁ ꯑꯃꯗꯤ ꯕ꯭ꯔꯤꯠꯅꯤꯅ ꯈꯜꯂꯝꯈꯤ, ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕ ꯃꯥꯜꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ, ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯌꯧꯔꯛꯄꯗ ꯃꯈꯣꯏꯅ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯇꯝ ꯈꯔ ꯄꯣꯊꯥꯅꯕ ꯈꯜꯂꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯄꯦꯛ ꯇꯧꯗꯨꯅ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯝꯈꯤ, ꯑꯗꯨꯒ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯍꯋꯥꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯝꯈꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯈꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯇꯧꯔꯔꯣꯏ ꯈꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯍꯋꯥꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯖꯦꯝꯁꯀꯤ ꯕꯥꯏꯛ ꯑꯗꯨ ꯂꯝꯕꯤꯗ ꯏꯟꯊꯨꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯗꯨ ꯎꯕꯗ ꯕ꯭ꯔꯤꯠꯅꯤꯅ ꯈꯪꯂꯕꯁꯨ ꯖꯦꯝꯁꯇ ꯑꯁꯨꯝꯅ ꯍꯪꯂꯝꯈꯤ, ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯒꯤ ꯕꯥꯏꯛ ꯑꯁꯤ ꯊꯧꯔꯝꯕ꯭ꯔꯥ ꯍꯪꯈꯤꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯥꯏꯛ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯊꯧꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯔꯦꯖ ꯂꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯝꯁꯅ ꯒꯦꯔꯦꯖꯀꯤ ꯊꯣꯡ, ꯍꯥꯏꯕꯗꯤ ꯁꯦꯜꯇꯔ ꯑꯗꯨ ꯔꯤꯃꯣꯠ ꯅꯝꯗꯨꯅ ꯍꯥꯡꯂꯝꯈꯤ꯫ ꯁꯦꯜꯇꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯤꯠꯀꯤ ꯂꯦꯚꯦꯜ ꯌꯧꯔꯝꯈꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯒꯦꯔꯦꯖ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯈꯤ꯫ ꯒꯦꯔꯦꯖ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯄꯣꯠ ꯆꯥꯈꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥ ꯑꯃꯅ ꯑꯣꯟꯗꯨꯅ ꯅꯩꯈꯥꯏꯕꯒ ꯑꯝꯍꯥꯅꯤ꯫ ꯑꯗꯨ ꯎꯕꯗ ꯖꯦꯝꯁꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯣꯠ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯕ꯭ꯔꯤꯠꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯝꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃꯒꯤ ꯅꯥꯀꯟꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯨꯝꯕ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯕ꯭ꯔꯤꯠꯅꯤꯗ ꯒꯥꯔꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯖꯦꯝꯁꯅ ꯅꯨꯡꯊꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯤꯠꯅꯤꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯝꯈꯤ꯫ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯈꯔ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯔꯝꯈꯤ꯫ ꯖꯦꯝꯁꯅ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯝꯗꯦ꯫ ꯒꯦꯔꯦꯖꯇ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏꯒꯤ ꯒꯦꯔꯦꯖꯇ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯈꯤꯕꯗꯤ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯦꯝꯁꯅ ꯃꯊꯪ ꯃꯊꯪ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯖꯦꯝꯁꯅ ꯃꯈꯣꯏꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯌꯧꯕꯗ ꯍꯤꯗꯥꯛ ꯈꯔ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯠꯇꯦ, ꯃꯤ ꯑꯇꯣꯞꯄꯅ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯂꯝꯗꯦ꯫ ꯖꯦꯝꯁꯅ ꯃꯈꯣꯏꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯁꯨ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯟꯅꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯖꯦꯝꯁ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯆꯈꯥꯏꯕ ꯇꯧꯔꯝꯗꯦ, ꯑꯗꯨꯒ
ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯅꯥꯏꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯕꯦꯗꯔꯨꯝ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯅ ꯆꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯝꯁꯅ ꯌꯥꯝꯅ ꯏꯉꯛ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯋꯦꯜ ꯑꯃ ꯊꯝꯂꯒ ꯇꯥꯋꯦꯜꯒꯤ ꯃꯊꯛꯇ ꯊꯥꯡ ꯃꯆꯥ, ꯁꯨꯔꯤꯒꯨꯝꯕ ꯑꯅꯤ ꯐꯖꯅ ꯇꯩꯊꯣꯛꯂꯒ ꯌꯥꯝꯅ ꯅꯥꯟꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯊꯪꯅꯕꯗ ꯂꯦꯞꯇꯣꯞ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯁꯤ ꯖꯦꯝꯁꯀꯤꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯌꯥꯗꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯅꯣꯠ ꯍꯥꯏꯕꯗꯤ ꯗꯣꯀꯨꯃꯦꯟ ꯂꯤꯁ ꯌꯥꯝꯅ ꯁꯥꯡꯅ ꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯈꯤ꯫ ꯇꯣꯛꯁ ꯑꯗꯨꯒꯤ ꯇꯥꯏꯇꯜ ꯑꯗꯨ ꯗ ꯑꯣꯝꯅꯤꯕꯣꯔ ꯇ꯭ꯔꯦꯜꯁ ꯍꯥꯏꯅ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯑ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯐꯣꯔ ꯔꯦꯠ ꯂꯥꯏꯛ ꯄꯤꯄꯜ ꯍꯥꯏꯕꯗꯤ ꯎꯁꯤ ꯀꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯊꯝꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯁꯥꯡꯂꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯕꯖꯦꯛꯇ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯖꯦꯝꯁꯀꯤ ꯏꯃꯨꯡꯕꯨꯅꯤ꯫ ꯑꯗꯨꯒ ꯑꯣꯕꯖꯥꯔꯕꯦꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯏꯔꯝꯃꯤ, ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯑꯣꯕꯖꯥꯔꯕ ꯇꯧꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯛꯅꯅ ꯂꯩꯃꯤꯟꯅꯩ, ꯑꯗꯨꯕꯨ ꯃꯤ ꯑꯃꯕꯨ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯃꯤ ꯑꯗꯨꯒꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯒ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯖꯦꯝꯁꯅ ꯌꯨꯝꯗ ꯍꯜꯂꯛꯄ, ꯄꯨꯡ ꯀꯌꯥꯗ ꯆꯥꯛ ꯆꯥꯕ, ꯑꯗꯨꯒ ꯄꯨꯡ ꯀꯌꯥꯗ ꯇꯤꯚꯤ ꯌꯦꯡꯕ, ꯇꯨꯝꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯑꯉꯥꯡ ꯐꯪꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯀ꯭ꯔꯦꯆꯔ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯠꯅꯤꯕꯨ ꯀ꯭ꯔꯦꯆꯔ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯅꯧꯕ ꯑꯉꯥꯡ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯇꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯗ ꯇ꯭ꯔꯦꯜꯁ ꯑꯣꯝꯅꯤꯕꯣꯔꯒꯤ ꯗꯣꯀꯨꯃꯦꯟ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯖꯦꯝꯁ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯡ ꯑꯁꯤꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯃꯐꯝ ꯀꯌꯥ ꯊꯣꯛꯅ ꯁꯔꯖꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯁꯔꯖꯔꯤ ꯇꯧꯕ ꯍꯥꯏꯕ ꯑꯁꯤꯗ ꯈꯨꯠ ꯀꯛꯊꯠꯄ ꯑꯗꯨꯒ ꯖꯦꯟꯗꯔ ꯐꯥꯎꯕ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯟꯀ꯭ꯂꯨꯖꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛꯀ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯃꯈꯜ ꯀꯌꯥꯒꯤ ꯁꯔꯖꯔꯤ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯇꯨꯜꯁ ꯀꯌꯥ ꯑꯃ ꯂꯤꯁ ꯑꯣꯏꯅ ꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯍꯤꯗꯥꯛ ꯀꯌꯥ ꯑꯃꯁꯨ ꯏꯔꯝꯃꯤ, ꯁꯔꯖꯔꯤ ꯇꯧꯕꯗ ꯄꯪꯊꯍꯟꯅꯕ ꯑꯃꯗꯤ ꯁꯔꯖꯔꯤ ꯇꯧꯕꯗ ꯆꯪꯒꯗꯕ ꯍꯤꯗꯥꯛꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯖꯦꯝꯁ ꯑꯃꯗꯤ ꯕ꯭ꯔꯤꯠꯅꯤꯅ ꯄꯥꯔꯨꯕꯗ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯈꯤ, ꯃꯔꯝꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯋꯦꯜꯒꯤ ꯃꯊꯛꯇ ꯊꯥꯡ ꯊꯝꯂꯝꯂꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ, ꯃꯈꯣꯏꯕꯨ ꯁꯔꯖꯔꯤ ꯇꯧꯅꯕꯒꯤ, ꯑꯗꯨꯒ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯄꯪꯊꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯤꯅꯤꯠ 15ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯖꯦꯝꯁꯅ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯇꯧꯔꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯠꯅꯤꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯇꯧꯕꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯝꯂꯝꯈꯤꯗꯦ, ꯀꯅꯥꯒꯨꯝꯕꯅ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯌꯥꯝꯅ ꯋꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯌꯥꯝ ꯀꯨꯏꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯈꯔ ꯍꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯖꯦꯝꯁꯅ ꯆꯦꯞꯊꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯔꯝꯗꯦ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯅꯕ ꯀꯟꯅ ꯉꯥꯛꯂꯝꯃꯤ꯫ ꯖꯦꯝꯁꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯈꯤ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯠ ꯑꯗꯨꯗꯃꯛ ꯎꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯖꯦꯝꯁꯇ ꯍꯥꯏꯔꯝꯃꯤ, ꯌꯨꯝ ꯑꯁꯤ ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯖꯦꯝꯁꯅ ꯌꯥꯝꯅ ꯁꯥꯎꯔꯝꯈꯤ, ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯅꯝꯐꯨꯗ ꯏꯟꯗꯨꯅ ꯍꯥꯡꯂꯝꯈꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯝꯈꯤ, ꯑꯗꯨꯒ ꯖꯦꯝꯁꯅ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯗꯨꯅ ꯊꯣꯝꯅꯕ ꯇꯧꯔꯝꯈꯤ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯕ꯭ꯔꯤꯠꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯑꯗꯨꯒ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯂꯦꯡꯕꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯁꯤꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯊꯣꯝꯒꯗꯕꯅꯤ꯫ ꯖꯦꯝꯁꯅ ꯍꯥꯏꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯏꯖꯤꯀ꯭ꯋꯤꯜ ꯖꯥꯌꯥꯁꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ 30ꯃꯨꯛ ꯁꯨꯔꯝꯃꯅꯤ, ꯑꯗꯨꯒ ꯃꯥꯅ ꯖꯦꯝꯁꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯖꯦꯝꯁꯀꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯌꯥꯎꯗꯅ ꯖꯦꯝꯁꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁ ꯂꯥꯛꯂꯝꯈꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯌꯥꯝꯅ ꯎꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯐꯣꯇꯣꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯇꯒꯤ ꯐꯪꯈꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯝꯕ ꯂꯦꯞꯇꯣꯞ ꯑꯗꯨꯗꯒꯤ꯫ ꯖꯦꯝꯁ ꯑꯃꯗꯤ ꯕ꯭ꯔꯤꯠꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯃꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯈꯤ, ꯀꯔꯤ ꯀꯔꯤ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯀꯣꯟꯅ ꯏꯖꯤꯀ꯭ꯋꯤꯜ ꯖꯥꯌꯥꯁꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯏꯖꯤꯀ꯭ꯋꯤꯜ ꯖꯥꯌꯥꯁ ꯃꯈꯣꯏꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯒꯤ ꯕꯥꯊꯔꯨꯝ ꯑꯃꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯠꯂꯝꯃꯤ, ꯑꯗꯨꯗꯒꯤ ꯃꯈꯥꯒꯤ ꯐ꯭ꯂꯣꯔꯗ ꯀꯨꯝꯊꯔꯒ ꯖꯦꯝꯁꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯝꯕꯅꯤ꯫ ꯌꯥꯝ ꯀꯨꯞꯅ ꯑꯣꯕꯖꯥꯔꯕ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟ ꯑꯁꯤ ꯀꯔꯤꯅꯣ, ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯈꯪꯂꯝꯈꯤ꯫
ꯑꯗꯨꯒ ꯗꯣꯀꯨꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯕꯨ ꯅꯨꯡꯊꯤꯜꯗꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯈꯪꯕ ꯉꯝꯈꯤ ꯃꯈꯣꯏꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯝꯈꯤ꯫ ꯖꯦꯝꯁꯅ ꯃꯥꯒꯤ ꯁꯨꯇꯤ ꯃꯇꯝꯗ ꯌꯨꯑꯦꯁꯇ ꯆꯠꯂꯨꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯏꯖꯤꯒꯨꯜ ꯆꯌꯥꯁꯅ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯥꯅ ꯐꯨꯕꯗꯒꯤ ꯁꯤꯈꯤꯔꯝꯃꯤ꯫ ꯏꯖꯤꯒꯨꯜ ꯆꯌꯥꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄꯗ ꯌꯥꯗ꯭ꯔꯤ꯫ ꯏꯖꯤꯒꯨꯜ ꯆꯌꯥꯁꯅ ꯖꯦꯝꯁ ꯑꯃꯗꯤ ꯕ꯭ꯔꯤꯠꯅꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯖꯦꯜꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯥꯠꯈꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯒ ꯃꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯖꯦꯝꯁ ꯑꯃꯗꯤ ꯕ꯭ꯔꯤꯠꯅꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯖꯦꯝꯁꯀꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯉꯛꯄ ꯑꯃ ꯑꯣꯏꯍꯜꯂꯝꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯋꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯏꯔꯣꯏ ꯂꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯒꯤꯞ ꯑꯋꯦ ꯑꯃ ꯊꯝꯖꯔꯤ ꯃꯌꯥꯝꯁꯨ ꯒꯤꯞ ꯑꯋꯦ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯗꯨꯒꯤ ꯂꯤꯡ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯂꯤꯡ ꯍꯥꯞꯆꯔꯝꯃꯒꯦ꯫